Somda principal gi kada laktuna wari sanarami. Lairik paramdabado handakti khare hengatle haina harauringai marakta miga khatna jaina thokpasimadi nungaite ko. Sorry sir. Dorena ijana miga khatnaramlaga matam jana warakpibase aisho hainingai leitana nungaije. Makhoi animag aikoina atopa satraga chap manana khallibani. Masida makhoina khatna jaina thokpase nungaite. Matungdadi amukhana thoktaboisan. Namanabase lale hayudana thoiba. Bro, sauya deko. Ngaki wakhalna fathabangamda aikut yaukre. Roger so kashu kaide da bro. Roger gi mapana oza dore namadi oja principal ani gi mamangda ai anthokni kai jakri. Icha gi so soiba leram. Madugi damakta mapa aina lale haijari. Adum na haibinu damaru. Angang masel sangatna ba haibasi chahi matang sinan. Aikoina kariso haiba ngamba nateda. Mamangda satrani phunakre. Aduna teachers day gi paisa khaiba class 12 na class 11 ka wa kangbu na chonga chapi piselaga khara wa hai kan bajan. Adugi phunabadudi ish onthongna matha sakripot. Sidi kharabu pharida. College ki bhot ki khana de da khakpasu kayan. Marup ki jada aigi jana khut tharubagi saubidrise. Aigi laibak phaban. Roger gi mapana aina dum sauno haijari oja. Ahal masel su yanar, angang masel su yanar. Problem haibu solve tawrini. Atopa makha chathaningai later. Sir kaigumbamda hayuni Rasber. Ngasi gi thodok sina maram oiraga numit amatang orasu lakano haibadi tawbinuko. Ai school lepadi ngam. Roger na so sir aisho tumai haibino. Function week ni miss toba pamde. Okay. Ado matungda khatnabadi yaroiko. Animak hoi haiduna khumle ahal aniduga principal ga wari saduna lehowi. Angang anidu mapal thorakpaga wari sanarami. Roger na bro asingbamdi hai. Nang menikadu kimda khandiko. Oh bro ahiba wan chaboina urido kaigino. Aina phana ngawrasu koina ba madai henge khande. Aidi mai mongduga chingnabagi wahi khar kankre. Aina oina mangonda approach tawigi nangi mohutchilaga. Aduga aiga YAROIBI ga koinari. Mana taba topa kanamta su koiruina haiki. Thanks bro. Bro haiba word to yam pangano. Double meaning do kukta badlai. Noksi kadai kapsi kadai daw. Kaibo. Khangaroi da bro si matangsi. Akoi hum ka khangwa pamni. Adu bro kayum taga. Hayo. Menikado asingba yana pamta hinabiyo. Ai magi wakhal khalingai da 12 second banga moidoira kainom tawre. Lanu kaina hairo bro. Adunati. Padradi kemta khangdredana. Aduna lan banga moidoi. Adudi soidro bro. Menika ga wari saradi kharin chendar. Nang silar gyam pana ba hayo haina. Adu idi parani. Mana bu hairadi ai haidra sungam na ba parani. Labki kana base ai dana tana nang supang dor. Faida. Isa punse kaun hangjabani. Adu ai gi wadi yarak to banu pido tana bana phaiko. Yabadi mali amuksu aina piba chapot adum charini. Madi pamdari charuidana. Yai haibe ingit amdi pirini. Nangina dogi case. Aigina topa. Pare. Ai unaduna haibigi. Nang kemta nungai taba khalano. Adudi ai malum ba chatluragi. Nupini kain. Maklabi tin bado. Mamai matik tu yenga paminine. Mana thibada lai hing tumdre se chum. Class amata hangkhidre satra satri mayamdo amadai changaga kari tawri yengbada chinba haibadu oiram leinana amase nang therpa malida yengo kai chatloi sana aina ngasai khai ngairambani lakpa ko baleite hangudana changa kisano aduga hangi maya higatlese ai thiba lakpa somande namdana mana nang koikrene ha yengo noya masin toise kai hainingino isai to oga jagoi oina sadawraba bai nangido landro sumain thangdoni khongsi oigi kona shidi phanadum nungai ne nangsu yawro mi watlibani atopa juram ga thiro yawalunu body mata asiga hiyeng mi gi phirol do setpa mong tar David na hairakpani nupa to na hairida
Raspberna nang siyawning adi yaw bayani iche do ay hainabi special oina maga puna samino adu degi super puyani na ikai ba khra khangmuda bhai si khuda mukhayo khonga khudka tanjama na dradi phajaba watlani sumainer siro arbia nang yawgi yaw haisho haini nong ni dani as isai gi da ming bankhre amuk yaw bai du khanasi dhapti ba mathau natana mathau sakhai yawri da jagoi do tamba yawrami khana chaina thoki haiba kawra male mene kaso class to da laame leinana film ta dawri he handakte building dagi inthanarasani nupi la abanina nupa su lakpa soidrese mai nupa du di kai chakhrajana thiba phangdra male nang khra thibiyudana magi se arbi lumba lak poiramni asi ko aina sauningdana class sidagi kok thokni se nangna kaudringai nupi sina kaukrito wari sanai se udro amta lang kai wari no tase matungda khatna chaina thoktra loireda kaishum khaluno nong phadok su khatna bai se hona sani ayam ikai mana nang yam nungshibani nangi da mangi aiga khatnarido adum ya bigro aiga nangadi marup amagum loinasi hoi kashu kaide aduda wari loirena aduda haidraso yaradra khali kim khalunusi punsi aise makhal mathelni soiraga achumba lambi do khangdoini ai pamde da adudi nangi wakhalni aina kemta haiba ngamdau nate adu ai ba haijau harade nang magi nungshibadu ikai khumnabiyo masi khakni hauji khoren natrasu nang na hainingba matamdo thaku wari makha sum samthabadu da sauning lamal marakta fatlep sili mathakta isai saktoba mayam practice ta howe hana ojana check tawni hai nang hawrare kumasilo saktiam sakningde sakta bayar nang jago yaudau sunate arbe adum kumo akhoishu nangna sakpai seido taba kum tharaki sidi akhoi class khakini haidi section do nakhoi gi ditongana tawram do mali o yare ato point jamusi makhada kumasilo akhoisu kumasi aina kumning matam da punna kumdoni ngak leko koino pura blown fire tare akhoi ne sawa so hayi matang chana okay adum leyo ai jagoi se hibai ta bakhra sawa yoge phana dum nungai ne nupi ga pani haibai harauri na tro thopani da nangso yai he wari de asumna numite sum haukibana function numitni isai hodringai school gi academic da performance phajakhiba satra satri mayam gi prize pitho ami niti gi mama mapa su laktuna macha gi nungai ba makeup tu yawrami tikenna yam nungai je yobirakpase aidila aroidra haina pakhatpan ojana thabak leina hairakpaduda thabak ti leiribani adubu tombina baba nong phadok tawbani laktaba yaroi kanna haibaduda ija nungai roi khanduna la abani aidi ma isai sakadra hairaga handakti sa aroi hair adumadi ekhoina karimta haiba ngamdre ado ngak phambi ko koja chana bairin sohlaki idai masudum phambi ko yanida handak chahigi hafta amagi function ga loinana aroiba numit sida pangthok kadawriba isai asi ahanba oina class 12 section C gi oinam rasbirna mayamda isai ama khudol tamjagani mayam khuba khuduna marup asibu pukning thogat piyu David na yare jo thojo mayamna khuba o jewa taba hi bangamdre pakhatli makhoi mama mapa se ai sei se tahange na thoina ahanbada sakya habani amjadi ko na sambase okay bro all the best chalo David ibani ne bhago tawrasi okay bro phasan cha am makhotuna makok to hotuna stage maya yaukhre mabu ubada mayam hena hauna laukhale birena asidi uki gum tawreda nitina asine physics takpa ojadoren gi macha atomba harido haima asidi yam chawramene sor sang na hole tin kut yothai leita draba mi huldo phathase mic to paiduna wahai khara haiba howi isai sakpase kaya de haijade adubu tilliba marup mayam amadi oja guru singda aina school asigi satra moina karigumba angamba khara contribute tawningduna phiripse lobani sakpa ro taninge arang goin tawthase
English song di sa aroge Manipuri da aina pamjaba mayek khalaga aigi amata ngairabi yaroibi da dedicate to boina isai se khudul tamjage mayam su tumin leikre isai gi music to hek horakpaga aduma phamlamba mayam do hogatuna khuba hokre rasber isai sakpa hore Nupana Purit Kudang Tekatpa Ngaksambatan Thado-aga Nektai Kumli Punba Telap Toba Samlang du Yung Khatpada Yengningba Phawdaba Leiramlo Nupi Amana Arbia Ngasi Deposam Taiko Nahan Khega Manade Samkak Pro Kharkai Isai na marola mahiriba mamangi phangsanda sa amadi kyam dungai ne lagpa phau lagde midi lyric so higat le hai yade ko handakti inai da nei oi bro kudoino David na laurak pani Rasbir na akhoi friend lai ai thoge atopada mungwari sauro ko aya chatkre nang ngai bada ware stage maningda na tu lak ni na ngai ro pharak tai he nangse asomda na mi na nungai kre kana kaidorage aise idea reveal ni khalaga mangai ri ni ngasai lakpada su haina ki bane bani la aroi asa ta urana lakpadi kai chakrage mani ga pun ki bro natraga machi maya da firal theli ro adu di khangde ma su mang khekta nikhil ga Yaroibi ga mama ga wari sawi nang na sida mangai ri nai oh no as kaidano lo ore laptak na lepaga wari sari bado Handamukti mapasu tikensu pulap pulame madu ubada kari wari sari banu langtak na bana masu manakta hanggat handa changsine ai su khalini exam su kuidre makhoi se pulap mafam chana thamge haina tiken na hairakpani nikhilna aigidi aibu takpiri bo jamayam ne yaradi yade yar ija nikhilna gyan tarakpasidi ai nungai
matungdadi tahaidaba wa tahanba yaroiko. Hoi baba. Karam kandagi nangsu leirage haiba adude. Ngasi hayingsidagi leirage numit afaba ma yengaga. Nitiga tathok tashin tawbagi khudong chabasu phangani. Oh, makhoigisidi punna leibi wamdi hairi. Kaigino khudakta lepide. Mana wahayamta haidrisina kaigino. Masana lehannaba kainaga haikriza. Aibu changsinduna wari hekta sarusirane. Bro, nangni kaurisi khumuduna. Aha, kanana. Laune changa une, aina kaubani ne. Isaisu yam phajana sakre, mayamna su pamnakre. Hayeng result na asumna oja mayamna pamnaba oihalluko. Sana tapna anthokna manai ne tauriside. Nikhil na Arbia, moisi nitigi ima babani. Ngasina hanboy na uboyram nine. Pabung dihana ujakre. Ima di ngasina hanba ne thingnaba. Ibungwa, ichagi mingdo Raspberry haiba natro. Mane. Ima hoida sunong makoy thoro chak chasi ichasi di. Nung phadok koy thoro. Mapana so hairakpani. Raspberry ngakna. Asingkiro. Maduda tiken na. Nakoy hom punna suti mada haitharuba yanina. Nikhil so aigida leidorabane. Kaigino aisa. Nikhil na exam kuiraktreda adunani. Sanariba wari tuda nupido paukhum amatta piramde adumakta aduna le ngahak leiraga hannaba tawrame. Raspberry so group photo namnaba kaurakpadagi adumak thorakle. Ma aina ngangba wada khumlaktabane. Phai. Maido Nikhil oina nungsikibai mongneba. Aise arimbo intar mal. Lakpana koino bro nasakto usukto isina. Masaide namliba photo mayamse juko chanam tatade. Nganu manba yenba manba ngakta ngaire. Ukpi manba yaudro. As ayadu changde ko. Kai tawrage ayo. Nangna isai mood on tawba masa uraga hojikna tumin leirise. Program logadaba kyam wali jana. Maramdi haide. Hek loibaga halase. Aisida koina lainingdre. Nikhil say aibu uraga tasingna laknabam su yauri. Mi usitradi mamaidu hikta thukaisi. Kai hareino. Kem harpa nateda. Aina wakhal pangsada sagat boiramni. Aise kharasu isagi kok pangjabani. As phajana hayu kaidoragi bro maramdo. Nikhil do certificate hoida leidora male exam tawdriba. Akhoi wari do confirm taramba matang oibagi aisu khangobani. Sir pamaibe manakta leidaini made. Oja sing say satra maya mayumda thambai haina vileise kaigin. Ayam sawning. Masigi sawning basina yumdagi hore. Ayam sawning. Nupa amana adaida wari sar leibane yaradro. Mayam hannaba gari da kanakre. Nakoi shoalasidana. Kaka program loikrabo. Photo namiduna loirabani ne. Nakoi khara laptak no ubadu da changakpani. Natradi auto da halakpa tabani. Akhoi lagi auto da gan mangam. Raspberry do prap chakhatkre. Arbia, kaido nangna ngai khuo. As ngai se. Ai se mamittane. Amang sanguram do mal. Khuchen se ludi. Akhoi bu morok asaba kai jakige. Amang sang hai sidine morok saba sadaba leiti. Mafam matam ganai dabani. Aduna oiramni ngai se. Hoi, ngai boina ai ilidam ta phone tawki. Sauramani wam ta hiraktina. Tor. Mamitta amang sang ubo oiramdre. Ngasai leplamba mapaduda nitibu leibra haina yengami. Leiramdabaduda program pangthokiba holduda amuk changduna yeng. Aduda su leiba uramde. Ashinu pishe ingonda chatki ga hairamdana chakrazalani. Ngasai su kobu pau korumde. Aini isaida magi ming pallubagi sauri ba haidu boiramgadrane. Kanaga ba kisanone. Hero, kana thirino. Bas ani khakta ngaire halasidana. Nupi amana hairakpani. Maga lakminaba mamanabiduna amu gari macha thaubanina gari pura amnida. Gari yorakti. Adudi halasidana tandro mafamsida nangna tomle hudoise. Noi niti ubro. Madi ngasai na chatkrabani Nikhilga punkiba uyi. Thengi gari chakrani lao. Thangningda khong thangduna maso makhoigi tungda inarakle. Bro anidu so mabu thorakpa ngairamle. Lakpana aisu nangya wabado khangi. Fajan wabani. Ado hojikti khara faraba natro. Fatte gaide phabano. Chalo khina dum war. Pharmacy imda khamaga guli im leisiro. Waris tha su khradi ganane. Bro, aduna yadaw mandre.
Aish, horen lambida farak taraktana. Nang asai kiyam hina chasiluragi. Ai driver da haigi. Ngak ngayangiba. As kaino noini nang asai ngagi mayam dubo. Ai ni ti thiba phangdabaine. Thawai nungaidabane. I, adu oire. Kadaba karo lao. Amuk laaroi ko. Natomta hanbasu thengani. Chalasi lao. Bro, karo jo. Thengna laabanina sitsu phangdre. Lepada tare. Ngahak matik ama thoba hobaga manak nakna thawriba bus tuda Nikhil phambadu urami. Phat jep thaduna thongnauda yengi. Madi udi kai phamkhrazana. Nupi romda phamkhraba natraga asom thongnaromda. Aish, angtadi ugeda. Kaino bro, mi nupi do wai badari. Kana yengino nangido. Sorry. Nang ngau badari bo. Kai da mangkhragi khangdeni. Kaino ngasi sei sa sam leitade da. Adobudi aisha leitadi. Aidi am leitai. Sanariba wari do taningraduna mamai do koilei leirami. Ure nokfet tawa mai thongdo. Mabu ubada ikaiduna amuk leithokibadu sorga sangna hontoi. Bro, nangasingki mood off oirabo. Off kaidi hain pura on na chinthi hain. Thawai nungai tabagane swai mangkre. Yareda nungai traga nungai basari kaigino. Akoi luin khangi. Akoi sinang marup ni se mood on tawna bai sei saksiro. Natraga tiki holaki. Nopane dumadi. Oi, wathi dorokano. Ai madu yam hainade. Bro, mai se haine. Khariam togno hari bal. Nayo na ni. Masi tog. Bro, basni. As, mi myam tongi wathi tawnu ko. Yum na tera. We are there too on your mood. Ses. Hai tawa khoi su lole. Asumna makhoi ahumgi matau uraga tongliba khudingmak noklami. Ngasai makhai program yenglubagi bana halakpado ngahak amuk pathaba phanghalli. Waridi sanaba yada mitka michanari. Makhoi da nate irang tawbi tawba mayamso phaminadana khudka samnadana film dagi henkre. Lakpa tapna. Bro, mai se pibamamni. Tu, benji ga irang tonglei siang. David ta hairakpani. Lakpana. David na. Masi ore mood on tawrisa. Masi khudi nupini henkra malida. Lapna henkra maruptage. Oh, da enta dawre khoi warise. Makhoi ni wari taraduna Rasper paukhum pirakli. Era bro, adugadi hainuda. Lapni, marupni. Haidi wari do. Aduboba, aidi na khoi ni sa maruyam oi punsida. Nungsiba marupni. Ado nungsibi suleida. Oida, khangida nangi awabado. Sulab ki awabado. Natra bro. Adudai hena waba potlumdi leiramara. Na khoi na khangkibasina. Nupidu yawbagi marol lolibani. Thawai nungai taba pungpha phakre. School mapa yawbaga bus to khami. Satra satri mari kumnaba horami. Niti kumge tawbaga RB magi matungda lipsili. Aina kawbagam ta khumjado kaigino. Kawsa kawraktana kamain khumdoino. Ish, thamoina kawkridudi. Thamoina bus tagi khara thuna kumthau hairise bro. Nang taba natro. As, chopi. Chopde. Ani do magi cycle thampham tamna amuk changminare. Ai exam mamangda yumda chatluni. Handakti kihom phangaroine. Pizarara adu pizaruba numitagi ai mi hosukiri. Ai su jar. Nikhilna sarhoida leido already ai leirui. Hostel da dum leigena hairudoine yumda. Nangna Philipsi loramba yambai. Ai shu haigi dobani. Thengi yum hallo. Yawbaga larik paba kawgano. Exam koidraban. Padoini. Para hitabasu heli. Adu kainumda gaigi. Ayo hinau mante. Adu nateda. Happy birthday Yaroibi. Punsi sangni hingduna nangna ningba khuding loinamak thungbo oyuko. Aya, aidi kawbo kawrore. Thank you. Nangna nahamuk haikibado. Ai ningsingi. Aduga se nangi chocolate. Ado si se khoga engonda ilam taba. As, mina uraga yam phazade ko. Yare doide phare. Ai halagi. As, ngai kho. Makhoi ni gi mawongdu ubada Nikhil de chaklimal manak changba sungamda. Khangni banaban. Kyam kuina loina bangamba yengba taridana.